ꯈꯪꯉꯀꯥꯟꯗ ꯕꯣꯔꯥ ꯌꯣꯟꯕꯗꯤ ꯃꯥ ꯍꯥꯟꯅ ꯆꯠꯂꯝꯅꯤꯅꯦ ꯅꯣꯡꯃꯒꯤ ꯏꯟꯀꯝ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯗ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯅꯦꯕ ꯉꯥꯡꯉꯛꯏꯗꯣ ꯆꯍꯤꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯊꯣꯛꯑ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯞꯅꯤꯡꯗ꯭ꯔꯒ ꯃꯥ ꯍꯥꯞꯄꯨꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯃꯥꯏ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯥꯔꯛ ꯇꯧꯁꯜꯂꯣ ꯍꯌꯦꯡ ꯈꯔ ꯆꯥꯎꯔꯛꯑꯀꯥꯟ ꯌꯥꯎ ꯃꯇꯝꯗ ꯍꯦ ꯒꯦꯠ ꯑꯥꯎꯠ ꯑꯗꯨꯝ ꯇꯥꯟꯊꯣꯛꯅꯕ You are not allowed అని ꯍꯥꯏꯔꯒꯅꯦ ꯇꯥꯟꯊꯣꯛꯈꯤꯅꯕ ꯁꯪꯗꯅꯒ ꯇꯧꯍꯧꯕꯅꯦꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯇꯥꯕꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯑꯣꯛꯋꯥꯔꯗ ꯌꯥꯝ ꯑꯣꯏꯕꯗꯣ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯁꯥ ꯅꯣꯏ ꯊꯥꯕꯜ ꯊꯜꯂꯤꯗꯣ ꯐꯖꯗꯦ ꯈꯣꯠꯇꯦ ꯂꯝꯕꯤꯗꯨꯗ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯁ ꯇꯜꯂꯦꯀꯣ ꯅꯪ ꯁꯛꯊꯤꯕꯤ ꯏꯆꯥꯏ ꯇꯝꯕꯤ ꯃꯥꯟꯕꯤ ꯃꯥꯅ ꯄꯦ ꯉꯥꯡ ꯂꯩꯍꯧꯕꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩ ꯈꯔ ꯇꯥꯔꯝꯃꯦꯕꯀꯣ ꯑꯗꯨꯒꯗꯤ ꯀꯩꯗ ꯑꯣꯏ ꯂꯩꯔꯝꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃꯗ ꯇꯦꯅꯦꯅꯦꯅꯦꯅꯦ ꯇꯦꯡ 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 ꯇꯧꯕ ꯃꯇꯝꯗꯣ ꯅꯠꯇꯦ ꯍꯥꯏꯕ ꯍꯧꯖꯤꯛꯁꯦ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯌꯥꯅꯤꯡꯉꯤꯀꯣ ꯑꯩꯈꯣꯏꯕꯨꯒ ꯊꯥꯕꯜ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯒꯦ ꯍꯥꯏꯕꯁꯦ ꯁꯤꯟꯗꯕ ꯃꯤꯅ ꯈꯪꯉꯣꯏ ꯈꯪꯕ꯭ꯔꯥ ꯁꯤꯟꯗꯕ ꯃꯤꯅ ꯈꯪꯉꯣꯏ ꯍꯅꯨꯕꯤ ꯆꯃꯣꯠꯅꯕꯤꯗꯣ ꯑꯁ ꯃꯣꯠꯅ ꯃꯣꯠꯂꯣ ꯃꯣꯠꯂꯤꯕ ꯊꯤꯅ ꯃꯔꯣꯝ ꯊꯤꯔꯤꯕ ꯑꯁ ꯃꯥꯗꯣ ꯌꯥꯝ ꯍꯩꯅꯗꯦ ꯌꯥꯝꯅ ꯑꯦꯂꯔꯠ ꯀꯩꯅꯣ ꯑꯃ ꯇꯧꯋꯦ ꯃꯥꯗꯣ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯕꯧꯒ ꯊꯥꯕꯜ ꯁꯤꯜꯂꯛꯄꯗꯅꯦꯀꯣ ꯅꯨꯡꯁꯥꯁꯤꯅ ꯀꯥꯒꯩ ꯈꯪꯉꯕ꯭ꯔꯥ ꯑꯩ ꯑꯅꯤꯔꯛ ꯊꯥꯕꯜ ꯁꯤꯟꯕ ꯌꯥꯎꯈ꯭ꯔꯦꯕ ꯈꯪꯉꯕ꯭ꯔꯥ ꯊꯧꯔꯤꯁꯦ ꯊꯠꯂꯦꯕ ꯑꯗꯨꯒꯅꯦ खरा लेसाबी खरदी को मसक थीब लेसाबी खरदी थोलक्ते थोरी थपसे मोइदे थिजनगिनी यौसन खोइदे दुगो पोते ngसागी खोइना पैसादो खाइजरगा थचरगा खोइना थाबनदो चोंजनिंगबनिना को खोइ थीबगा मालो नुसा साग अदु का खैने खोइजे खंगमबा कैनो तौइने हाबा पैसाका थचरिनेबा को अदु मतमदुदा अखोइगी मतम जेनेरेशन दुदा at 16 years around neba 16 to 16 17 years ki mamangi wari neba aiso khoi anga ya wari matam neba doi matam do khoi na thaban sil haba na te ko ahan na sila ko je maning de ina ba hai tare khoi han gain sila do chahi kaino gi mamangi wari ta chahi 35 adumai hoi 15 years ko madumai mamangi wari neba khanga 14 15 years ki mamangi wari अदु मतमदा खोइना बौदा 2000 कैनोगे मा ओइदनेबा दो अदुइ मतमदो द बौदा खोइना थौरी जे थलको मतमदा क्या वाय खोइजे को अंद हापनिंग दगो मसाइजे पिनिंग द थीना nganगमबसु यावे अंद दगिदि याम थीना जैबिरपसु यावे कैसु खंदेबा कोइ खमद हराव रावनो मोइ खरा पिबिरिबा खरा द लुपा मंगा पिरसु लवे 10 पिरसु लवे अदो अदुइ मतमदो द याक्संग थाबन अदुइ मतमदो द 35,000 40,000 गसंगिजे तो के बात यामब अमाउंट नेबा नत्रा ड्रम सेंस का तरोगा चंगा इबा मतमगी थाबल दो अदो हजिक नामु डबल द हेंकल हाइजे हजिक ने 70 80 पाइड्रति मु थाबल जे सिनबा ngam लाख यौगे थाबल सिन ngam दबिने हजिक से खंगमरा मचिन बान गदना इपत कपल सागा इकाइ का कारगा बान तोइदो कइनो खंगदे मी जे मोट मल्लसो कोइ थिमल्लजु ने मीना ने याम हंगोइ बने मा खंगद्रा माले अदो मतमदा को याम वागी अददगी मो होय पैसा थाबिनाबा थोलक्तबा नुपीसु म्याम याव आइनागा सारो काय खंगब्रा आइजमना कोइ आइजु कोर मतोंसा अंगांगिना मतोंसा तेतना को अंगांग ओयमिना हन म्याम थपदा कोइ चे होय कय होय कोइ ससा होय थतपदा मोइना सिनमदो यावजैनेबा कोइदो मनि इना जैनेबा कोइदो अदुदगी इसा कोइनागा तोरप काइदोदि खंगदेको अदो अदगे अदो सटपदो बक्ति यावा को यावजनिंगेबा कोइ पिक फने कदो सेट बहै बहै तब फी गदो किसी के कीरगा सांगा तोरगा पैसा पिरमो गा तोरगा थाबल लाओ गा तोरगा लग्न बगस म्याम यावरमेबा खोइगी इथक थोंबा कोइ कयाने को बाय बेस दे को बाय दे हन होइबना गा हे मम सिदि याम नुसिनि हे इमा ओइ थोक तारे काना सटपदो गन ता थारो खाइने खबरा आगांनि को पाबुंग ना सानु पदुंग ता थाबिरो को अदो संगा हापबो काइजलियो का ए इसानु पाथारा को नंग संगा हाइसे नतेमी
ꯃꯌꯥꯝꯒꯤ ꯈꯜ ꯍꯥꯏꯔꯛꯏꯅꯦ ꯍꯥꯏꯕ ꯁꯣꯝꯒ ꯍꯥꯄꯝꯃꯧꯒ ꯍꯥꯏꯀꯣ ꯍꯦ ꯌꯥꯝꯃꯜꯂꯤꯍꯦ ꯕꯕꯥꯗꯤ ꯆꯥꯝꯇꯪ ꯍꯥꯄꯝꯒꯦ ꯌꯥꯏꯌꯦ ꯀꯥꯏꯔꯒꯀꯣ ꯌꯥꯝꯅꯀꯣ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯆꯪꯕ ꯄꯩꯁꯥꯗꯣ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯁꯤꯒꯗꯤ ꯄꯨꯔꯥ ꯖꯦꯅꯦꯔꯦꯁꯟꯁꯦ ꯑꯣꯜꯂꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯗꯤ ꯄꯩꯁꯥꯗꯣ ꯑꯦꯃꯥꯎꯟꯗꯣ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯣ ꯅꯨꯃꯤꯠ ꯃꯉꯥꯅꯤꯗꯁꯨ ꯂꯣꯏꯁꯟꯗꯣꯏꯅꯦ ꯍꯥꯏ ꯌꯥꯎꯁꯪ ꯅꯨꯃꯤꯠ ꯃꯉꯥꯅꯤꯗ ꯊꯧꯔꯤ ꯊꯠꯂꯒ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯑꯗꯨꯏꯗꯣ ꯂꯨꯄꯥ 60-70 ꯂꯥꯛꯁꯀꯤ ꯃꯌꯥꯗꯣ ꯀꯗꯥꯏꯗꯒꯤ ꯈꯥꯏꯔ ꯇꯥꯔꯛꯀꯗꯣꯏꯅꯣꯕ ꯑꯗꯨꯅ ꯑꯩꯅ ꯈꯪꯖꯩ ꯀꯣꯔꯁꯦꯠꯇꯣ ꯁꯦꯠꯂꯀꯥꯟꯗ ꯌꯥꯝ ꯐꯖꯔꯦ ꯊꯦꯡꯛ ꯌꯨ ꯏꯅꯥꯎꯄꯤ ꯑꯧ ꯆꯦ ꯑꯅꯧ ꯑꯅꯧꯕ ꯀꯣꯔꯁꯦꯠꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯅꯁꯥ ꯅꯁꯥꯒꯤ ꯄꯣꯀꯦꯠ ꯃꯅꯤꯗꯒꯤ ꯄꯨꯊꯣꯛꯑꯒ ꯁꯤꯜꯂꯣꯒ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯣꯏ ꯐꯔꯦꯅꯦ ꯏꯁꯥ ꯄꯣꯀꯦꯠ ꯃꯅꯤꯗꯩ ꯄꯨꯊꯣꯛꯑꯀꯥꯟꯗ ꯁꯤꯜ ꯃꯇꯝ ꯑꯃꯗꯗꯤ ꯃꯃꯥ ꯑꯣꯏꯅ ꯍꯥꯏꯕ ꯋꯥꯅꯦꯀꯣ ꯕꯣꯕꯣ ꯑꯣꯏꯅ ꯍꯥꯏꯕ ꯋꯥꯅꯦ ꯕꯣꯕꯣꯒꯤ ꯖꯦꯅꯦꯔꯦꯁꯟ ꯃꯇꯝꯗ ꯑꯗꯨ ꯄꯥꯡꯉꯣ ꯑꯗꯨ ꯉꯝꯃꯣ ꯀ ꯍꯥꯏꯕꯗꯅꯦ ꯅꯨꯄꯥꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯉꯝꯃꯦ ꯍꯥꯏꯗꯤ ꯇ꯭ꯌꯨꯕ ꯑꯃ ꯑꯅꯤꯒ ꯊꯥꯜ ꯑꯩꯈꯣꯏ ꯕꯣꯏ ꯃꯇꯝꯗꯗꯤ ꯇ꯭ꯌꯨꯕ 5ꯒ ꯊꯥꯜꯂꯀꯥꯟꯗꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯁꯦ ꯆꯣꯡꯉꯛꯑꯦ ꯍꯥꯏꯕ ꯕꯣꯏꯅ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗ ꯇ꯭ꯌꯨꯕ 5 ꯄꯥꯡꯕꯗꯨꯗꯤ ꯀꯩꯁꯨ ꯇ꯭ꯌꯨꯕ 5 ꯄꯥꯡꯕꯗꯣ ꯍꯣꯏ ꯃꯇꯝꯗꯗꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯥꯎꯕ ꯑꯦꯃꯥꯎꯟ ꯑꯣꯏꯔꯝꯅꯤꯕ ꯑꯗꯣ ꯄꯥꯡꯉꯀꯥꯟꯗꯒ ꯆꯣꯡꯉꯦ ꯍꯥꯏꯕ ꯈꯪꯉꯕ꯭ꯔꯥ ꯕꯣꯏ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯗꯤ ꯗ꯭ꯔꯝ ꯁꯦꯠꯇꯣ ꯃ꯭ꯌꯨꯖꯤꯛꯇꯣ ꯄꯥꯡꯉꯣ ꯍꯥꯏꯔꯗꯤ ꯀꯔꯝꯕ ꯅꯨꯄꯥꯅꯅꯣꯕ ꯄꯥꯡꯉꯛꯇꯣꯏꯗꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯣꯛꯏꯁꯦ ꯀꯔꯝꯕ ꯅꯨꯄꯥꯅꯅꯣꯕ ꯃ꯭ꯌꯨꯖꯤꯛ ꯄꯥꯡꯉꯣ ꯍꯥꯏꯔ ꯄꯥꯡꯉꯛꯇꯣꯏꯁꯦ ꯍꯥꯏꯔ ꯈꯪꯉ ꯆꯦꯟꯈꯤꯗꯕꯅꯦ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯈꯔ ꯈꯥꯏꯖꯔꯒ ꯈꯣꯠꯆꯔꯒ ꯊꯥꯕꯜꯗꯣ ꯆꯣꯡꯖꯔꯤꯗꯣ ꯐꯠꯇ꯭ꯔꯣ ꯑꯗꯨꯗꯣ ꯃꯌꯥꯝꯗꯒꯤꯁꯨ ꯕꯔꯗꯟꯁꯨ ꯄꯤꯕꯁꯨ ꯅꯠꯇꯦ ꯅꯣꯏ ꯑꯗꯨ ꯍꯥꯞꯄꯣ ꯍꯥꯏꯅ ꯑꯦꯃꯥꯎꯟꯗꯣ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯈꯔ ꯍꯥꯞꯄꯤꯔꯝꯃꯤꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯁꯥꯏ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯂꯧꯖꯔꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯤ ꯑꯗꯣ ꯁꯤꯜꯂꯀꯥꯟꯗꯗꯤ ꯆꯣꯡꯕꯗꯤ ꯆꯠꯀꯦ ꯍꯥꯏꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯀꯩ ꯍꯥꯏꯕꯗ ꯃꯥꯅ ꯚꯤꯗꯤꯑꯣꯗꯁꯨ ꯅꯨꯄꯤ ꯑꯃꯗꯁꯨ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯂꯧꯔꯛꯇ꯭ꯔꯥ ꯃꯤꯗꯣ ꯆꯥꯎꯈꯠꯇꯕ ꯃꯤ ꯍꯥꯏꯕꯁꯦ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯤ ꯍꯥꯏꯕꯁꯦ ꯀꯩꯗ ꯈꯪꯉꯦ ꯃꯤꯗꯣ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯃꯥ ꯕꯣꯗꯤꯗꯣ ꯌꯥꯝ ꯆꯥꯎꯔꯦ ꯃꯥ ꯕꯣꯗꯤꯗꯣ ꯀꯩꯅꯣ ꯁꯦꯝꯖꯟ ꯈꯣꯠꯆꯟ ꯇꯧꯋꯤꯗꯣ ꯃꯥ ꯚꯤꯗꯤꯑꯣꯗꯣ ꯊꯥꯜ ꯂꯩꯔꯤ ꯃꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯗꯨꯕꯨ ꯀꯧꯏ ꯆꯥꯎꯈꯠꯇꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯉꯣꯟꯗ ꯊꯥꯜꯂꯤꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯃꯁꯥꯏ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯁꯦꯝꯖꯜꯂꯤ ꯃꯥꯜꯂꯦ ꯈꯣꯠꯂꯤ ꯃꯥꯜꯂꯦ ꯀꯥꯏ ꯂꯩꯇꯕꯤ ꯚꯤꯗꯤꯑꯣꯗꯣ ꯃꯉꯣꯟꯗ ꯐꯣꯀꯁ ꯇꯧꯁꯜꯂꯦꯕ ꯆꯥꯎꯈꯠꯇꯕ ꯅꯨꯄꯤꯅꯦꯕ ꯑꯗꯨ ꯅꯨꯄꯤꯗꯣ ꯗꯨꯀꯥꯟ ꯄꯨꯡ ꯀꯌꯥꯗ ꯍꯥꯡꯒꯦ ꯏꯅꯥꯎꯅꯨꯄꯤ ꯄꯨꯡꯅꯦ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯗꯒꯤꯅꯅꯦ ꯄꯨꯡ 6 5 मखाई 6 ꯄꯣ ꯍꯥꯡꯕꯅꯦ ꯀꯩꯁꯥꯝꯊꯣꯡꯒꯤꯗꯣ ꯊꯥꯕꯜ ꯁꯤꯜꯂꯗꯤ ꯍꯅꯨꯕꯤꯁꯤꯡꯗꯣ ꯌꯦꯔꯨꯝ ꯀ꯭ꯋꯥ ꯌꯣꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯃꯥꯡ ꯊꯥꯔ ꯕꯣꯔꯥ ꯌꯣꯟꯕꯗꯤ ꯃꯥ ꯍꯥꯟ ꯆꯠꯂꯝꯅꯤ ꯍꯥꯟꯅꯗꯒꯤ ꯃꯥꯒꯤ ꯕꯦꯁ ꯁꯕꯖꯦꯛꯅꯤꯗꯅ ꯃꯥꯒꯤ ꯍꯣꯕꯤꯁꯅꯤꯗꯅ ꯕꯣꯔꯥ ꯌꯣꯟꯕꯗꯣ ꯑꯗꯨꯅ ꯃꯥ ꯍꯥꯟ ꯆꯠꯂꯝꯅꯤ ꯍꯥꯏꯕ ꯄꯩꯁꯥ ꯈꯔꯗ ꯑꯣꯏꯁꯨ ꯐꯪꯍꯧꯅꯕꯅ ꯑꯗꯨꯒ ꯊꯥꯕꯜ ꯁꯤꯟꯖꯔꯤꯕ ꯏꯆꯜ ꯃꯌꯥꯝꯁꯤꯕꯨꯗꯣ ꯏꯅꯥꯎ ꯃꯌꯥꯝꯁꯤꯕꯨꯁꯨ ꯑꯟꯗꯔꯁꯇꯤꯃꯦꯠꯀꯁꯨ ꯇꯧꯗꯅꯒ ꯇꯧꯖ ꯁꯥꯔꯤ ꯁꯛꯊꯤꯕꯤ ꯇꯤꯂꯥꯏꯈꯣꯝꯕꯤ ꯃꯥꯟꯕꯤ ꯁꯛꯊꯤꯕꯤ ꯂꯪꯀꯥꯒꯤ ꯆꯥꯕꯤ ꯃꯥꯟꯕꯤꯗꯅꯅꯦ ꯕꯦꯟ ꯂꯥꯏꯇꯪꯗ 80Kꯅꯦ ꯈꯔꯁꯨ ꯈꯪꯕ ꯌꯥꯏ ꯊꯤꯔꯤ ꯃꯁꯛꯇꯨꯗ ꯁꯝꯗꯣ ꯔꯦꯠꯀ ꯁꯪꯖꯜꯂꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯏꯅꯩ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯃꯥꯟꯅꯗ꯭ꯔꯕꯅꯦ ꯍꯥꯏꯕ ꯑꯗꯒꯤ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯣꯡꯅꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯇꯥꯟꯅꯩꯁꯦ ꯀꯩꯅꯣ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ ꯅꯨꯡꯉꯥꯏꯕꯁꯤꯅꯦꯕ ꯇꯥꯟꯅꯩꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯃꯛꯁꯨꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯍꯅꯨꯖꯔꯗ꯭ꯔꯣ ꯍꯅꯨꯕꯅꯦ ꯌꯥꯝ ꯀꯟꯅ ꯍꯅꯨꯕꯗꯤ ꯑꯩꯈꯣꯏ ꯊꯥꯡꯃꯩ ꯃꯥꯡꯗ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦꯀꯣ ꯑꯩꯁꯦ ꯍꯅꯨꯔꯦ ꯀꯥꯏꯗꯤ ꯃꯥ ꯆꯥꯎꯔꯛꯑꯅꯤ ꯍꯥꯏꯗꯤ ꯁꯨꯝ ꯃꯦꯆꯣꯔ ꯑꯣꯏꯔꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯃꯦꯆꯣꯔ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯦꯆꯣꯔ ꯑꯣꯏꯖꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯊꯥꯕꯜꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯃ꯭ꯌꯨꯖꯤꯛꯀꯁꯦ ꯇꯥꯗꯣꯏꯅꯦ ꯄꯥꯏꯂꯣꯠ ꯕꯦꯟꯗꯨꯅ ꯀꯗꯣꯝꯗ ꯂꯩꯌꯦꯕ ꯇꯥꯃꯣ ꯕꯨꯂꯦꯠ ꯕꯦꯟꯗꯨꯅ ꯀꯗꯣꯝꯗꯅꯦꯕ ꯉꯁꯤꯁꯦ ꯀꯥꯏꯀꯣ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ ꯅꯨꯡꯉꯥꯏꯕ ꯊꯤꯔ ꯆꯠꯂꯒꯅꯦ ꯊꯥꯕꯜ ꯆꯠꯂꯦꯕ ꯊꯥꯕꯜꯒꯁꯦ ꯂꯩꯔꯝꯃꯦ ꯀꯥꯏꯅꯒ ꯍꯥꯏꯐꯦꯠ ꯂꯦꯞꯄꯝꯕꯅꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯇꯥꯔꯅꯤꯅ ꯃ꯭ꯌꯨꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯇꯥꯜꯂꯦ ꯇꯥꯃꯣ ꯁꯤꯗ ꯍꯨꯃꯥꯡ ꯇꯥꯔꯛꯑꯣ ꯌꯥꯔꯣꯏ ꯃ꯭ꯌꯨꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ ꯅꯨꯡꯉꯥꯏꯕꯗ ꯂꯥꯛꯇꯣꯏꯕ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ ꯅꯨꯡꯉꯥꯏꯕ ꯊꯤꯔ ꯆꯣꯡꯗꯣꯏꯕ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯇꯥꯟꯅꯩꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯌꯦꯡꯉꯨꯅꯦ ꯊꯥꯕꯜ ꯃ꯭ꯌꯨꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯂꯥꯏꯠ ꯐꯖꯗ꯭ꯔꯕ ꯊꯥꯕꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯗ ꯂꯩꯔꯦ ꯗꯤꯄꯦꯟꯁ ꯑꯣꯟ ꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ खरा खंबियु हाबनिदा इचन मैमजिना वाना सिंजरीजे खंबिदे हाबनिदा मयाम आइजे समाइन तौबनी सुटीजे थोलकपदा याम तान चागिद्रे आइगी वखलदनने यावसंगजे दुम यावसंगे 14 15 अदाइदने दुम लैबा हाइतारे आइसे अदुदुना सुमाइना यावसंगजे याम गन खटले अंदai आइजे को कोगी तारीख का येंबगसे संगदेबा थबक खुसिंदो याम सिनरा
तारीख येंब संगदे है अदुमाइना यावसंगजे असुमाइना डेट 3 दा ताये अदुगा फेब्रुआरी मंथ से 28 डेज ना साइ का खंगम तारगदी आई थाबल की ओइना आई जे यावसंगी ओइना ने आई थोलामगदमने हाइबा खंब्रा थाबन सु चोंनिंगे आई से अदुदगिति यावसंगसु याम यावनिंगे कोइरे यावसंगा यावरक्तबा 2000 कइनोदगी नेबो यावसंगा यावरक्त्रिसे यावनिंगबदो अदो हजिति मरक्ता मु थोलकपदो फरक तारेदना अना हाईदना मैमगीने मैमसीना मोइंगोंदा मु खनब हवे कमेंट आई खुब तलेदा नेक्स्ट ईयर यावसंबुदी थोलकन थोबुदी थोलकने हंदा अमुका मथुबुदा मु थोबुदी थोलकने अंदो मरक्ता फाक्तो चनग्रेदना कइनोदा आइता चोंगदोनि सिदासु चोंगदोने कोई सजे सिला कांदा चोंगाइदोने डेली दा चोंगदादोने थाबनगी चोंबा चोंगदबा ड्रेस कदी लोइ लई लोरपोने हे वाइट सुट तखाइदोने आई मदी शक्ति बिदु यादा असको थिबंदना ने आई एम हाइनादे मचिन मरांजो याम थीबदो मादो मै मचिन को थीदो याम तल्ले बैदो नक्यातो सेटकेने खाइबदो आइन हाइजदि खरा तप्पेको टोनजे मांगो माना ngangbददि यामना कई हाइने यामना हाइनादे ताबदे यामना तुकच्चबम फावने कइनम हारगा काता शिंगाइने गान तौरगा याम तौबने हाबा हौदौरोय गोदा होय मा लाकदा लैसाबि थौरी थलमो कइदौगे येंगो काइ मा हाइदोने मम्माइदो चटलगा होटेल ममांगदो लेप्सल मम्माइ लुपा 500 सबि चाइसनो जामेला सानाने होटेल फमी मानगसु बोरायो मी मानगसु उशित थवइददनगा ngangi नट्राइ नाइसा बोरायो ममी बुसि तबै वानते मामाना ngang थुरैबा मामान तौथुरैबा नेचर दोनाने हाइरैसे बोरायो ममीबो बिजनेस तौबा नोमगी सुरा चाबीबो हंदना ngangbई वानते मामा की वांगांग संगांग मामान तौथुरैदना nganगकपने हाबा चुमब्रा मया आई माबो जाम पाम आई हंदक याम नय खल्ला सासल्ले यामना बूम ओले 67 वेट लय होजिकसे लोई वांग बै खंगदुना बा मामा को यागा दे पेन ना पिकेट खिल्ला चाबने जाइला आई तुम पुरा को गलापने ए मैम नुंगाइबा वारी अम ले मावजेव गम त थमगोदा सेपरेट एडमिनिस्ट्रेशन पीद्रदि मपाय असिबक चांग लोरका जानिको बुंग थिगंदो पारगने मेला सानो मनम नमो थिगंदो पारग पेलक प्रयो नबेमचा यक्षंग मतमदा थाबन जोंबगी पैसा थतना कम कान थकनेगे थलु कइनो जाय कइनो याम सपोर्ट तौरी कइनो काइदैनो हनुबी मा मसनी इथि थिगै अदु हनुबीदुना याम हागी दाइने कइनो अमाइ काइ खंदी याम नदे हनुबीदो sakta duga masukne kha phajadi phaba sakne tai duga ne lare begi lare he mangai ne lare chuta nabi mambi do kaino thaban jongdi ne mania la ani thini bra yamba phamda ikai khandi yamna masak duga sajari duga jong kaino phun support ai ne pesa ne ai ne manipur lai ti ko manipur le anta ai happy ga ne dai ma palam na ye e kon da ka pakedi hai de ne lupa mo ma thok bangam da banoi na natro. Hello everyone.
I saw a video, a bitch lady was talking about me. I saw a video, but the way she was saying that, I haven't made a video about her. It's very totally wrong that I say that. No, I didn't say it that way. I was saying that Borayon B. Sakti bi lar but chudatna bi Borayon B. This is the exact way that I say, not that way that you say on the video. That's totally wrong. Can you check on my video and say that? No, I didn't say that. Yeah. No, baby. That's not the truth that I say. The real truth of that I say it's you. Borayon bi chudlaira but chudatna bi sakti bi yongman bi. This is the exact way that I say on my video. You fucking lady, bitch lady, sanama bitch girls. Why you are pointing me all the time and making about my videos? If you don't have any works, then come on my house. I have a lots of work in my house, so I need your help. You just come to my house and clean some of my rooms, stuff, figuras. Come, I'll offer you 15,000 for cleaning of my rooms. Okay, bitch lady, fuck off, you bitch.